Real Voice Channel da adom bo amukana taram na oxinjari. Russia amadi Ukraine ki land numit kuntrani houkhre. Laibak amada numit kuntrani chupna selling tausin ba akanba land tasin ba haibase kari oiramgani laibak adugi phibam. News report sing na hairibati Russia gumba laibak amana numit kuntrani chupna land tasin badasu hojik phawbuda mafam amakhang na mai pakri haibase kanasu haidri. Putin gi nungi oiba plan karino khangdri hojiksu adubu Vladimir Putin gi angak pamana magi laibaki kuchu khulai awat po oirakle haibigi phibam su uti land maiku kari Ukraine gi city kharada. Russia ki newspaper pro Kremlin oiba newspaper ni masina ngasi news ama leak tawthorakre maduda iri lan hobudagi hojik phawbagi manungda 9861 Russian army sikre amasung 16153 amana asok apan thokre masi reliable oiba news ni Russia gi loss oidibase Putin gi plan gi oinadi yam amangbu oide haibadi thoktri maramdi Putin na matam amada haiki inter Ukraine control torak phawbuda masidagi he nasibagi wapam lay pot ama phagnaba tanabada pot khara mangbati haunasani amarom the Ukraine gi army isi sidrabra masisu wahang amani Ukraine gi loss ki wapam si lakpada Ukraine gi di loss ngaktani makoi gi city amata lawbi yadrabani public kaya sikrabani job business lanthum mangkrabani masi dagi hena chawbu loss karino makoi gi companies factories godowns punamak mai gi khayata changkre masigi mathakta aphawba Ukraine gi mioi kaya su sikre army lising su sikrabani Ukraine gi di mangjabatani Kyiv city da akan balan chathari Ukraine gi khutama bu nungsi jaba supporter tawba country singna khuchu khulai mateng torok maramna makoi gi defensive system yamna fakre ngarang di Kyiv city da gi kilometer tara manga kunmuk Russian force bu makoine inthok pangam ki haina report tawri US defense official gi senior officer amana masi masu hairi Russian force na Kyiv city lobagi damak yamna kana changsin ba se tokre hojiki oina masigi maram Moscow Kremlin gi strategy da change lakpana oibani Russian sing Ukraine gi city kuding landa pagi mahutta Donbas region ase makutta thamhobagi hodabada wakhal thatari Donbas haiba mafam asibuni Luhansk amadi Donetsk hairibase wafam ase international policy consultancy firm na suhai Russia gi mathakta west country sing na sanction mayam ama thambagi khongjang hojik su leptri hojiki matamda hingbada chang daba yadraba amadi public sing na yamna harauni use tawnari ba pot kaya ban tawkrabani khudam oina entertainment gi oina Netflix TikTok asina chingba Russia dagi ban tawkre masi gi mathakta cha bagi damakta amna apikpa product sarika KitKat phawda Russia dagi ban tawre Russia na Ukraine da pakthrok pakna lan tabagi mahutta mana control tawba ya hogutaba maruiba city khara da focus ta hoba ya yasini khudam oina Luhansk Donetsk Mariupol asina chingba export singi mot asisu chumba yai mayam tanari ngai amatta phanghoda bagi mahutta maruiba pham khara capture ta hoba haibasina tung koina Russia gi kanara kani changru bagi kana ba amati phanghore haiba yai asumna chat tharak bagi lalong ni su hainari ngasi France ki prime minister Macron na haikri maga Putin ga direct talk ama chathagani Mariupol ko pham da waduna lairaba Ukraine gi public singbu safety da magi chatpham da chatning ba pham da chat hoba yana ba masigi iroi nana Ukraine gi damak yamna wakhan wajara ba Britain na suhairakre aikoi ni Ukraine gi damak chana thakna ba truck kun manga yang na thaji lagani thau ba horak lagani masida dried food tinned goods amadi ising yaugani masi Kyiv city gi official singi table dagi PBU haina request thamlakpadagi Britain help asi torakpani Russia gi war strategy change oibagi mong da lay makoi mafam khuding landa ba leplaga Donbas khak khudum da thamnaba lakna ga dauri hairi President Joe Biden ngarang wafam ma Poland gi 82nd year division da thamki America gi soldiers sing da haiki bani nakoi Ukraine army sing na sok nari badu ubiyai maduda civilian sing na land pangliba makoi na theng nari ba awa badu ubiyai wafam sin indicate tawe Biden na US force Ukraine da thajin dori bra adubu president asina clear kari haining libono haibase khangde White House ki spokesperson hai US na makoi gi troops Ukraine da thabasidi Tauroi amarom da American Union da chanba country purmakna Russia da gi case lauraroi haibasidaw lep na khrewa pam Russia bo polang amada mathanta sumduna thamkibagi phibam mansil lakli
ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯁꯧꯗꯤ ꯑꯔꯕꯀꯤ ꯃꯐꯝ ꯈꯔꯗ ꯃꯔꯨꯑꯣꯏꯅ ꯖꯤद्ꯗꯥꯗ ꯂꯩꯕ ꯑꯦꯔꯥꯝꯀꯣ ꯑꯣꯏꯜ ꯀꯝꯄꯅꯤꯒꯤ ꯑꯣꯏꯜ ꯇꯨꯡꯐꯝꯗ ꯌꯃꯟꯒꯤ ꯍꯥꯎꯇꯤ ꯔꯤꯕꯦꯜꯁꯁꯤꯡꯅ ꯃꯤꯁꯥꯏꯜ ꯂꯣꯟꯆ ꯇꯧꯔꯛꯇꯨꯅ ꯃꯩꯅ ꯄꯨꯡꯍꯥꯡ ꯉꯥꯡꯗꯨꯅ ꯆꯥꯛꯈ꯭ꯔꯦ ꯁꯥꯟꯇꯤꯗ ꯂꯩꯇ꯭ꯔꯦ ꯁꯧꯗꯤ ꯑꯔꯕ ngasi ngarangse mafam adwaida formula 1 ge racing event su chattabagi wafam leirami hojik phawbagi manungda attack asi mukchawba thoina oikirji saudi arabta saudi gi yamna chawba loss ni electric station da su attack tawki mafam kharadani aramco petrol oil plant ase saudi gi lifeline ni economic goina houthi na hai makoina tawbani attack ado houthi gi thabak asi gi damak reply di soidana lakani madudagi makoi masen tum tak na ba maduni makoi na pam libase episode asigi aroi boina Russia and Ukraine the land yamna kana chathari makoi na hojik Ukraine gi city pura mak khomjin bagi mahutta important mafam kharada khudum hana chan bagi wakhal khalak le hainari Putin na hai kre west country sing na Russia gi history da chanduna irba Russian cultural gi manung chan ba isai jagoi art ama reject tawni khanna ba se matam amada naji ne Jews ta amati atopa leiba ki missing da tawki badugi phibam ni Dmitry Medvedev na hai masi Russia gi president ni hanagi western country gi sanction mayam asina Russia gi government the impact ohen ba yaroi loina na public amati Russian society bu yam namak pen da bagi maram su ohen loi handaki war khongjeng asida Putin ase magi mafam dagi leng ba yai haina western media da ngang narak padagi wafam ase hanagi ex president asina thamlak pani. Thanks for watching.